Manipur State Archive na sinduna numit mangani chupna chathagadaba preventive workshop on handmade paper manuscript puya ngasidagi hawdokre. Organic ki pothok sizinaba amadi naturopathy ki layeng pathapna hakchang da piba kanaba singlawnabagi pandamda living without medicine hawdokre. Amasun lamyan ba irabot ki liklam miyamda Yauhanna ba pandamda manaba kunai amadidama ahan ba Manipur kunai mifam pangthoklagani haidi. Mayam bukurumzari adomna yengbiriba si Impact News ni ay momoka salamna hauzi pungza si fawbagi maruiba pausing miyam da pizari. Manipur State Archive Directorate of Art and Culture Manipur na sinduna numit mangani chupna chathagadaba preventive workshop on handmade paper manuscript puya ngasidagi hawdokre luang sangbamda laiba Liberal College da ngasidagi hawduna matau karamna ariba puya sing ngak senduna thamgatagi haibagi matangda numit mangani chupna chathagadawriba workshop asi National Mission for Manuscript Government of India New Delhi gi sentang makhada pangthokpani workshop asida National Mission for Manuscript ki expert singsu sarukyari ngasi hawdokpa numita Manipur gi ningthau Laishemba Sana Zawba Manipur Lainga ki Art and Culture gi Commissioner M Lakshmi Kumar Director Aribam Sivadas amadi Liberal College ki Principal W Ibe Chaubina sarukyaki loinana pangthokliba workshop asina ariba matamdagi lairaklaba puya sing kanbada achauba mateng panglagani haibagi thajaba sing thamnaki thauram asiga mari lainana Manipur State Archive ki Deputy Director Muhammad Abdul Kalam na pangthokliba workshop asina haurakliba naharol singda lamdam asigi ipa ipu singna Iramliba lamdam asigi kanaraba puya sing khanghanbata natana puya sing ngak senduna thamba ngamhangani haina phungdoknaki ko ipa ipuna chahi ningsingbada waraba chahi cha kayagi mamangdagi manuscript mayam ko gi londa hargana puya haibetare masi nongmagi sum custodian singsi custody de lay matamda sum Shokchin by Henjelak Pahabitari. Machin made paper, she poked mamang the handmade paper. I could eat pipe pushing the Makutna Saja, but see the Kalamna even Natab, China Saba, Korirona, Mukta Lupaga, Mukta so I could eat pipe pushing a Masana, same job of Muk Habitari, Machine Irambasi, manuscript and Tambirame. Manuscripting as the no some Chokchal Lapa conditions the Lakwasida, Ayakna, National Mission for Manuscripts the Gi, assume the Chokchal Puya sing a chair, Nakogi side the conservator Tabir Laga. Mangani gi training asida lecturer with practical demonstration to virgai custodian sing training pipi lakpiu and hajaru matam National Mission for Manuscript Government of India Ministry of Culture na makoi sponsor toraga function asit pangthok Bhumijana sinduna organic ki pothok sizinaba amasung naturopathy ki layeng pathapna hakchang da piba kanaba sing lawnaba ki pandamda living without medicine haiba thorama mangasi hawdokre haiba thoram asi International Women's Day ga mari lainana chingmairong da laiba Tribal Research Institute TRI ki conference hall da hawdokhibani Thauramadu Manipur Government ki Manipur Organic Mission Agency MOMA ki Project Director K Devdattana Paumi Singda Fongdorakpada Organic ki pothok marang kaina puthokhtuna miyamda kanaba fanghanba ngamlabadi Tinjang kaijang daba kunai ama sembada achauba mateng oigani maramasina MOMA sponsor tawduna thauram asi pangthokpani loinana Manipur gi laihau asi chemical input sing sizinabagi chang nembana organic ki oiba pothok puthokna ba hotnabada khudong chaba lei maramaduna organic ki pothok marang kaina puthoktuna state asigi senmitlon da chauna kanaba piba ngamgani haibagi thajaba phongdokhi Thauramatuda Anand Singh Yoga and Nature Care Hospital Kakching Secretary Amadi Director Dr. M. Rajkumar na Naturopathy for Living Without Medicine Haiba Hiramda Wangangki. Organic Haibasi Hauzik Malemda Yamna Park Chown Changchaliba Amadi Masida Prospect Yamna Lay Kangnariba Aduga Masida Kugi Employment Generation Tungi Lakadoriba Prithivi Food Habits Organic based Samdor Payabagi Chauba Adumba Rumma Laiba Adumba Discipline Mani Hajabatai Maramaduna Ekoi Lomi Chilinao Amadi Kaman Lainariba Ekoi Labiriba Ekoi Praza Chilinao Punamakna Ekoi Pumbasi Ekoi Organic based Ekoi Low Shungubagi Habakshi Paikatlaga Ekoi Hen Pagatnava Tung
तारकपदा अखोई समाजसिदा अफब पुरकनबसे होनमिनसी है योगा नेचरप्टी की मेन मरोइबा एमडी साइड इफेक्ट लेबा यामना महु चेनबा टॉक्सिक ओइबा ड्रग सिंगदबगी एज फार एज पॉसिबल अखोई लापथोकनबा होनबा अदुगा लोइनना नेचुरल वेदा हीलिंग सिस्टम अमा सागतबा अखोई योगा नेचरप्टी से प्योरली ड्रगलेस सिस्टम lamyanba irabot ki liklam miyam da yauhannaba pandamda manaba khunai gi damak ahanba manipur khunai mifam april anida pangthoklagani manipur proletariat people's democratic union mppdu socialist women association swa manipur young communist link YCL amadi Socialist Students Union of Manipur SSUM amadi atai wakhalon manaba loop singa khusam naduna pang asida lamyanba irabot ki wakhalon miyamda khanghanaba hotnagadauri mifamasiga mari lainana young communist link ki convener W Kameshwar na haikibata lamyanba irabot na Kanjaramba manaba kunai ama semnabagi damak aikhoi kari hotnafam thokpagi haibadu miyam khupna khana nainaba mathautai lamyanba irabot ki ningsing thaubumda leikatpa candle thanba ishai shakpa nadi khunai asida awonba purakpa haibasi oithokte aikhoi miyam gi punsi mahing kari oiri mioi kharana nongmagi senjau paiba hengalakpa masing yamjadaba mioi kanglupna chara ani gi lanthengda maithiraba lanmi oiri manaba khunai amagi apunba manipur ama semba matam oire haina kameshwarna phongdokhi लुप मरी असी पुंसिलगा अखोइना इराबोट की माकी वाखलोन माकी पांदम्बु प्रजाम्यांदा जौनबगिदमकदा अखोइना मिफम अमा पांगथोकनबा सिनजबनी ngasi मणिपुरदा पाक्सना सही खुदिंगी इराबोट की निंगसिंग थरम पांगथोकतुना लाई अदुबो इराबोट की वाखलोन अमदि माकी पांदम मानब खुनाई दुदी ngasi की मिफुम सिंगना लोक्सन बंगमदे मरम असिना अखोइनि मानब खुनाई सिंगना पुंसिलगा लालिबा अप्रैल की तांगनी 2000 असिदा मिफम अमा फमनबगिदमकता अखोइना सिनजबनी हाइरबा मिफम असिदा लमदम असिदा लेबा लुप सिंगना लापिदुना मानब खुनाई अमदि अपुनबा मणिपुर अमा पुरंगनबगी सकतमदा खन्न नैनबा असिदा सरुगा बियु चलो पंचायत चलो वार्ड अभियान मयांग इम्फाल केंद्र की ओइना ngasi हौदोखरे मणिपुर प्रदेश कांग्रेस कमिटी की मीटिंग मखादा स्टेट असिगी तोंगान तोंगानबा केंद्र सिंगदा चथाबा हौख्रबा कैंपेन असी मयांग इम्फाल केंद्र की ओइना केंद्र असिगी ब्लॉक कांग्रेस कमिटी न सिंदुना मयांग इम्फाल कोकचाक लेबा केवा इंखोलदा हौदोखी थौरमदुगा मरी लैनना एमपीसीसी की वाइस प्रेसिडेंट अमदी हानगी मिनिस्टर डॉक्टर के.एस. रतन कुमार हाइकिबदा बीजेपी न लुचिंगबा अनौबा लैंगाकना पाइखतलिबा गो टू विलेज प्रोग्राम असी पंचायत शक्ति लौथोकनबा थौरांगनी अहेनबा चार्टिंग तौदुना डिपार्टमेंट के मकोकथोंगबा ऑफिशियल कया पुथरक्तुना जिला परिषद मेंबर सिंह प्रधान अमदी वार्ड मेंबर के थबक सिंह अदु मुल्लगा तौबगा चप मानै हौजि गो टू विलेज दा कानबा पीगनी हाइबगी हाइरगसु स्टेट असिगी पैसा लेतबना मरम ओइरगा मदुगी कानबा पीबसु ngamdre haina डॉक्टर के.एस. रतन कुमार ना फोंदोखी अपने बीजेपी की गो टू विलेज से मसी अहांबदा यामना फजबा अखोई पोट अमा ओइना अखोई मयाम से लौनरम अदुबु हुजिक्ति मसीगी केनो से मतम अमदा लेनबा एंथुसियाज्म से मसी मांगिदना मसीगी कानबसी करीनो हाइबो क्वेश्चन मयाम अमा प्रश्न पंचायत की ग्राम सभा की सिंह से मसी गवर्नमेंट ना अखोई की डायरेक्शन जिलागा मसी मकोइना पार्सन गिबा अदुबु ऑफिशियल सिंह सिना मसी पार्सन गरकांदा मकोई की पावर से मसी लौथुपीबा हाइबो तारे मसी मांगजलपा मसी मोइना याम चाउबा यामना चाउना तौबा कंप्लेन अमनी अखोई April 13 amasung 19 da tangkak ani thokna pangthokadoriba outer amasung inner Manipur parliamentary mikhalga mari lainana BJP thangmaiban mandal na sinduna nongmagi oiba mifam amangasi thangmaiban da laiba BJP Manipur Pradesh ke vice president Jotin Waikhom gi yumda pangthokre thawramaduga mari lainana national ki thakta award phanglakhrabi mioi ani yauna punna mioi mari da achamba khudot piduna taramna okpaga loinana ikai khumna ba utki Taramna okiba mioi adudi Sangit Natak Academy Award 2017 Fanglakkrabi Laifrakpam Ningol Oinam Ongbi Doni Devi Sikshak Ratna National Level Awardee Ahaibam Pamili Social Activist Zerinda Loitongbam Amasung Academician Dr. Gurumayum Rani Balani
ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯒ ꯇꯔꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯇꯃꯦꯡꯂꯣꯡ ꯑꯃꯁꯨꯡ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯃꯤꯈꯜ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯖꯤꯟꯅꯈꯤꯕ ꯒꯥꯔꯤꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯃꯥꯔꯆ 28ꯀꯤ ꯃꯃꯥꯡꯗ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁ ꯇꯃꯦꯡꯂꯣꯡꯗꯒꯤ ꯂꯧꯔꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ ꯁꯦꯟꯐꯝ ꯐꯪꯒꯗꯕ ꯒꯥꯔꯤ ꯃꯄꯨꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥ tamelong.nic.in ꯗꯒꯤ ꯈꯪꯂꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯂꯥꯛꯂꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯃꯥꯟꯗꯣ ꯇꯤꯝꯅ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯂꯩꯕ ꯍꯣꯇꯦꯜꯁꯤꯡꯗ ꯆꯪꯗꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP ꯑꯣꯄꯔꯦꯁꯟ ꯑꯔꯤꯕꯝ ꯒꯅꯁ꯭ꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:10 ꯃꯉꯥꯒ ꯃꯤꯅꯤꯠ 10 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯊꯤ ꯍꯨꯝꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯍꯣꯇꯦꯜ 5ꯗ ꯆꯠꯊꯈꯤꯕꯅꯤ ꯊꯤ ꯍꯨꯝꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯐꯥ ꯃꯤꯄꯨꯟꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ इम्फाल ईस्ट की कमांडो टीम नसु कोंगबा बाजारदा थी हुंबगी थबक चथखरे इम्फाल ईस्ट की ASP ऑपरेशन TS कृष्ण तोंबी के मिरेंग मखादा ngasi ayu pung 10 मखाइदगी 13 ga minute nifu फावबा चथखिबा थी हुंबा अदुदा मफम अदुगी मियोय मौद्रागा निथोय वेरिफिकेशन चथखिबगा लोइनना मसागी सक्ताकचे यावदबा मियोय मापन फागतखी मखाताना वाहंग पाहोन चथरबा मतुंगदा थादोखरे हाइरी बिष्णुपुर डिस्ट्रिक्ट की ओइनसु SP हॉप्सन सापम की मिटिंग मखादा बिष्णुपुर बाजारदा थी हुंबगी थबक चथखरे नुपी पुलिस यावबा बिष्णुपुर कमांडो की टीम नंगसी नुंगथिल पुंग 4:50 मिनिट 50 फावबा चथखिबा थी हुंबा अदुदा मफम अदुगी मियोय 150 की वेरिफिकेशन चथखी मदुदा मसागी छक्ताकचे यावदबा मियोय 10 फागतलबा मतुंग मखाताबा वाहंग पाहोंग चथनबा बिष्णुपुर पुलिस स्टेशन दा सिनखरे हाइरी याउसंग कुमहैगा मरी लैनना मोरेदा दो लेबा लाखिबा म्यांमार की निंगथी खुलदगी मिटै मचा मरीबु मोरे वार्ड नंबर 5 दा लेबा मियोय मरीना असम राइफल्स दा लाना पाउ पिशिंदुना फाहलुबदगी इरांग थोकलुरे थौदोक असी ngasi ayu pung 10 ताबा matamda thokibani mafam adudagi fangba pauda lana pau pishilamba mioi mari adu mitai council more gi volunteer singna tanaduna faki pharaba matung mitai council more gi office da warak watem laba matung Manipur Muslim council more gi thomi sing kauduna sinaki tungda phaziluraba mioi mari adu mitai council more gi office da Assam Rifles ki officer amana amuk khusinaraki hairi लमदम असिदा लैरिबा तोला तारबा दलित सिंगी पुंसी महिंग हेना फगतनबा थबक पाइखतपा हौरगनी हाइना ऑल मणिपुर दलित डेवलपमेंट एसोसिएशन फोंदोरकली हतादा लैबा ऑफिस दा पाउमी सिंगा उनबदा एसोसिएशन असिगी प्रेसिडेंट राजेन अयांगबना हाइखिबदा मणिपुर दा लैरिबा दलित सिंगी फिवम असि यामना सोथरी मकोइगी याइफनबा इंडिया गवर्नमेंट ना होटनरबसु ngasi फावबा अवांगबा थाकता पुखतपा ngamdri मसी कोकनबा एसोसिएशन असिना लम लेजद्रबा दलित मेंबर सिंगदा लम पीदुना युम साबा मई इसिंग फंगहनबा अमदी लेमना लायेंबगी खुदोंग चाबा पीबा यावना थौरांग कया पाइखतलगनी दलित सिंगी याइफनबा होटनरकपा असिदा मियाम अबदी लैंगाकना मतेंग पांगबियो हाइखी बोलो कंटक लैखिबनिना खोई थबक थोरमसिंग असि पाइखपदा यामना खुंग थिल्ली ममांगिदा खोई गवर्नरना अखोई मोइदा अखोई दलित की दमुक्ता जत्रा हुल्लगा सारनी असि लमनाई लांगोन गिदा अखोई मतम लेखरे अदुबु लाइबक थिबदी अखोई बोलो कंतक लाखिबदगी अखोई मधु पीरियड तो खितंग गैप लेरगा सेंट्रल गवर्नमेंट थादरक पैसा सिंग दुदगी सप्लीमेंट तौरगा साबा होगे न तौजरमबने मणिपुर स्टेट पेंशनर्स यूनियन थौबाल ब्रांच की ओइबा मिफम पांगथोक्तुना पेंशनर्स सिंगना थेंगनरिबा सिंगी मतंगदा खननैनखरे मिफम अदु यूनियन असिगी ब्रांच असिना सिंदुना थौबाल मेला ग्राउंड दा पांगथोखिबनी मिफम अदुदा पेंशनर्स सिंगना लैंगा की मथक्ता तानगदबा डिमांड सिंगी मतंगदासु खनखी हिंदी लोन की ममिंग लैरबा सैरेंग लाइरिक मधुबलाबु मणिपुरी लोन दा हंदोक्तुना इथोकपा युरांगबी हाइना मिंगथोनबा सैरेंग लाइरिक अमा फोंखरे
Saireng lairik adu Jawaharlal Nehru Manipur Dance Academy gi holda pangthokpa thauram amada Manitco gi chairman Dr. Y Rajishamna phongkibani yurangbi hairiba saireng lairik asi soibam cha Indra Kumarna nauna Manipuri londa handokpani amaromda Iramdam Khonjai Apunba Loop Hyanglam Wavagai gi President Maibam Navakishore na iba lairik ahum amasung asi Manipur Hindi Parishad ke holda phongkraba lairik ahum aduti anganghal triple person ningam haudraba amasung anganghal gi shaktam ahumni Matang size break ama laujage break ki matungda yausang kumhai ga mari lainana pangthokpa play with the colors sahi asigi oinasu back the pillars foundation asinduna pangthok lagani haibagi pau amadi Manipur amasung malem gi tongan tongan ba I pau sing puduna lakjage impact news pu mideng taduna lebiu mayam bu amuka na taram okchari bulletin asigi makhata ba pau mayam de pizari Back the Pillar Foundation asinduna chahi khudingi yausang kumhai ga mari lainana pangthokpa play with the colors sahi asigi oinasu pangthok lagani haina foundation asigi advisor Hamom Sadanandana Phongdorakli foundation asina sinduna ngasi Tidim ground da laiba Youth Rising Star Club ki office da pangthokpa paugi mifam amada Sadanandana makhatana hai thauram asi yausang manung March kunga nithoi amasung kunga humdoi numit nini chupna Tidim ground da pangthokani thauram asi lamdam asiki tungi yumbi oirakadoriba angangsing mapung oina sel tumgi fivam waraba children home da laiba angangsing bu punsi gi nungaiba mahau ama pinaba pukning thaugatpa amadi achumba lambida lamjingnaba aphaba punsi ama pinaba pandamda pangthokpani haiki mifam aduda saruk yakiba foundation asigi founder Thokchom Boniam na haikibada thauram asi angangsing bu pukning thaugatpa amadi achumba lambida lamjingnabagi pandamda interaction entertainment sports yauna tongan tongan ba hiram amadi topic kayada awareness pibagi thauramsu pangthokani hairi We are starting something for the future. Aduga moigi responsibility se kari no hai basi khangna ba awareness program kaya adagi celebrities kya laga moida tapiramba tambiramba road safety gi drugs ki aduna mayam ama koina maming sigi marumda isa singdugi tunglam chata lakadauba Manipuri gi taibang palda Manipur gi taibang panda achauba khariguma khara khara tawranaba aduga asengba achumba thabak tawranaba tawjabani anda masida laibiriba ahalaman sing dagi khara khaji hojikti pesa khaibagi problem yam nungai ba press release me amsu tholai yausing je tawbidana ba do sipuna makse thadok piraga waraba angang sing sigi ekoina makhoi gi damakta su lairi aduga makhoi bu tunglam chata lakadaba punsida afaba mioi mamam semnaba bek ka bilars lairi ba sida mateng pangbiu even si mapung phan biu hai Chahi asida pangthokiba nipalak suba triple S manifada tongan tongan ba category singda award fanglakraba sing okpagi thauram amangasi Palace Gate laiba DIPR gi SIC holda pangthokre Senior Artists and Technician Association Katana Sinduna Pangthokiba Thauram Atuda Saruk Yakiba Manipur Lenga ke Art and Culture Department ki Commissioner M Lakshmi Kumar na hai Asigumba Thauram ama pangthokpa si thagat ningaini film haiba si teamwork amani art and culture ki hiramda creative idea kaya putoktuna thabak tauriba miyoiba khunai amadi society da paujel kaya piriba miyoi singbu pukning thogatpa mathautai haiki Katagi role se am chaur not only actors and actresses magiti kanu suyor artist chaur the film have simuktabu something like medical profession masiti teamwork am sangi adang sai sound gi light ki punama ki si changbene na katagi role se all inclusive ayam meaningful way rai kali ko no sumagi role se dona please keep it up kata hadiba senior artist and technician association hadiba sangsan si yamna liraba adu yamna jinai moiraba amadi ariba filmmaker kaya masida film bu sakulaning ba kaya akogi member oiduna ngasi phawba afaba mayon amada akogi film ati sakuna ba kanna khong thangjariba adugumba katani Manipur State Kala Academy ne Sinduna Palace Compound Laiba Sumanglela Sanglen da Chathakiba Nifuga Tare Chuba All Manipur Sumanglela Festival 2018-19 Manipur Nupa Kangluptas
Sanalaipak Nachom Artist ki Ahingda Numitna Best Production aduga Lila asigi Director S.S. Hemantana Best Director Tare haina Cherolamada Khangalakli. Art Society Manipur gi Numit Mari ni chupna Chathagataba Tara Suba Annual Art Exhibition including Photography 2018 ngasi Palace Compound laiba Manipur State Art Gallery da Imphal Art College ki Hanagi Principal Y Navachandrana Haudokre exhibition asida graphic machine sizinaduna namba printing sing 3-dimensional sculpture amadi tongan ba makhal kayagi laising utli exhibition asida utliba painting singgi marakta Manipur gi masak nairaba nupi artist sing maruoina Bondina, Lintoi, Daina, Amadi Atopa, Tongan ba masak naiba artist sing na yekpa painting kaya yauri exhibition aduga Mari Lainana Imphal Art College ki Y Navachandrana Paumi sing da Fongdorak pada Haukiba Chahida Pangthokiba exhibition ka Changdamna pada Handaki exhibition asida utliba painting sing asi yamna peningai oi Loinana art haibasi international language amani lamdam asigi artist sing na yekliba painting ga mapan lamgi artist sing na yekpaga Changdam Nabada Nopte Haina Fongdoki, Loinana exhibition Haudokpaki Thauramda, Art Society Manipur gi Annual Award 2018, Yumnam Safa Wangam Apantoi Mitei Amasung Athokpam Kuber Singhada Kusinaki. Sida puthoi display tor work sing je masi amat nope te maram di akoi sidagi loi gi ba sat sing je bachelor degree loi ga hauju pudi MU da master hange adu akoi sidagi loi gi ba sat sing mapan da display tor matam da akoi da anopa leite si international loi ba language na art ai je akoi gi sat sing china international ga cho award ka phangba Suyaure, even Lalit Kala Academy, National Yam repeated by Award, Quiggy, Mati Masana, the Pangiba Suyaure. Dynamic Manipur na sinduna paring naina chathaba inspiration gi taraga manga suba episode Mantripukida laiba Rotary Club of Imphal gi hall da pangthokre leadership and financial literacy haiba timda pangthokiba thauram aduda punna miyo yankhai romna sarukyaki Thauram aduda Institute of Cooperative Management ICM Imphal gi director and Rina amasung Assure Asset Advisory AAA Private Limited ki president amasung CEO Oinam Patel na building a positive attitude and leadership amadi financial literacy on wealth creation haiba topic singda wangangki Popular Front of India Manipur State ki Maikaidagi New Zealand ki Christchurch ta laiba Mox anida mioi kaya nomaina kaptuna hatkibagi thaudokpu yaningdaba fongdorakli front asina thadorakpa cherol amada thaudok aduda laikhidraba imung manung singi awabada saruk yari hairakpaga loinana Muslim singi mathakta nungsidabagi mityeng yengliba asi tokpiyo hairakli Thangmaiban Kendra Development Organization Sinduna ngasi Chairau Chingda laiba Atingkok Sidaba Maru Ningthau Khubamgi Akoibada U Chara Thakre Sit Sengbaki Thauramsu Pangthokre Takdogi Youth Front ki President Konsam Quiller na Luchingduna Pangthokiba Thauram aduga mari lainana Quiller na haikibada Langon Range ki Sharuk ama oiriba Chairau Sing asibu isang sangna amadi akoibagi fivam kaitharakliba asi kannaba pandamda thauram asi pangthokpani U Chara thabagi thauram asi makhatana Langol Chingsangda pangthokani hairi Characterization of Manipuri duck project ki makhada scientific rearing of ducks haiba thimda nomagi oiba awareness program ama Department of Animal Sciences College of Agriculture Cow Imphal na sinduna kakching kairak kaisham laikai da pangthokre thauramadu nganu loiba lomi nifu henbana sarukyaki thauramadu ga mari lainana expert kayana wafam kayasu thamki Hauzik Sanabagi Pauda Hero Second Division League ki Kungatare Suba match amada Trau FC Kwakatel amadi ATK Kolkata anina sanakiba match aduda draw oikre
All India Football Federation ke meeting makada hujik chathariba Hero Second Division League Group C ki ngasi Kumalampak Sports Complex ke Main Stadium da Trau FC Kwakatel na yumbu oiduna away team ama oiriba ATK Kolkata ga lamba taunakhiba match asigi apiba matamda mayoknariba team animakna panjil amamam chanaduna match asi draw chakhi chathariba Chatliba tha sigi kungani thoida Chinga Vans FC Mizoram na yumbu oiduna away team ama oiriba Trau FC Kwakatel ga lamba taunaragani Ahanba WDYC State Level Under 13 Boys Football Tournament Kripsat Team B Nauremtong Mai Pakre The West Development Youth Club Lamdeng Kuno Lamsang na sintuna ngasi sanakiba football tournament asiki ahum suba league ta Kripsat Team B Nauremtong na UDC Haurang Sabalbu Panjil ama sinoda maithiba piba ngamki Chathariba football tournament asiki ngasi sanakiba mari shuba linktana MTM Lamdeng Kuno amadi BYA Lamsang Kaithel Panjil amamam chanaduna match adu draw oiki The West Development Youth Club Lamdeng Kuno Lamsangi Sanabungta Chathariba tournament asida team nipana group ani thokna khaidoktuna sarukyari hayeng sanagadaba manga suba league ta Kripsa team A Nauremthong amadi WDYC Lamdeng Kuno anina lamba taunaragani Chinkhai Hunba Polo Club Kongpal Amadi X Polo Club Wangkhai Anina Kungamapan Suva Governors Club Invitation Polo Tournament ke final da lamba taunaragani ngasi mapal kangjai bungda sanakiba tournament asigi ahanba semi final da Chinkhai Hunba Polo Club Kongpal na Imphal Riding Club pu Panjil ahum anida maithiba piramlaga tournament asigi manga final changba ngamkibani Chatharakliba Polo Tournament asigi ani shuba semi final dana X Polo Club Wangkhaina Manipur Polo ngakpigani Manipur Police Sports Club Team B bu Panjil ahum amada maithiba piba ngamki Manipur Horse Riding and Polo Association ke meeting makada knockout basis da Chatharakliba Polo Tournament asida team nipana sarukyari Polo Tournament asigi final match tha asigi taraga mapanda sanaragani Anirak Suba Khuraizam Ongbi Nupi Macha Devi Memorial Men's Volleyball Tournament 2019 ngasidagi tera makhong lampakta hokre tournament hodokpagi thoramda Wangoi Kendragi Hanagi MLA amadi Minister Oiramlaba Yumnam Mani NPP Manipur ki General Secretary Organization Khuraizam Loken Thongkhong Lakshmi Municipal Council ki Chairperson amadi Councillor Singna Sarukyaki ngasigi tournament ki ahoba numita NYVA na YPA bu set ahum amada maithiba pikhi Uchekon Nongchup Jila Parishad ke manung channa leiba tongan ba club kunga mari amasung chahi khudingi All Manipur Working Journalists Union Amjuna Sinduna Sports Meet ta saruk yaduna lakliba Media Unified Team da ngasi Jila Parishad asigi member Seram Nekena Sports Material amadi Monetary Assistance sing tengbang pikre hariba tengbang polam sing asi chahi asigi oina Mars kunga mathoidagi kunga manga fawba pangthokadawriba yausang sports kumhaiga mari lainana pibani hairi Citizen Club Soibam Laikai Wangkhai Kunogi Nifugam Mapan Suba Annual Sports Festival Tha Sigi Kungam Mathoidagi Kungam Mari Fawba Pangthok Lagani Sports Festival asigi Mangoi Nana ngasi club asigi oiba Wangbaren Pana Marjing Pana Kaubru Pana amadi Thangjing Pana Singi Pana Lakpa amadi Makoi gi Thaumi Singna club asigi Manung Channa Laiba Mafam Singda Lu Nanba Changdamnaba ama Pangthokre Changdamnaba asigi ahanba mana oina Lupali Sing Tara ani shuba mana oina Lupali Sing Taret aduga ahum suba managi oina Lupali Sing mangagi senpham sing thamli club asigi lairiba pana mari dagi nupa amadi nupi ki
Sanaroi Kayana Sarukyatuna, Lisang Sitna Pangtoktuna Laklaba, MLS Trophy Haina Mingthonba Sports Festival Asida, Olympic Games ki Manung Chanba, Masana Singda, Atoi Ehen Tanabaga Loinana, Makal Makha Kayagi, Tauram Sing Yauna, Pangtokna Naba Pandam Amat Thamli. Club Asigi President and Remote Kumarna, Miam the Pauzel Amat Pirakli. Manipur State Archives na sinduna numit mangani chupna chathagadaba preventive workshop on handmade paper manuscript puya ngasidagi hawdokre. Organic ki pothok sizinaba amadi naturopathy ke layeng pathapna hakchang da piba kanaba sing launabagi pandamda living without medicine hawdokre. Amasung lamyan ba iraboti liklam miyam da yawhanna ba pandam da manaba kunai gidama ahan ba Manipur kunai mifam pangthok lagani hairi.